Kuki organization singna Amit Shah da makhoi gi demand sing athuba da thabak onthoknaba taksindouri. Manipur da khundariba Kuki phurup ki tongan ba organization singna Union Home Minister Amit Shah amadi Ministry of Home Affairs ki official singa unaduna makhoi gi oiba political demand sing athuba da thabak to onthoknaba taksindouri. ITLF Kotu Kuki NP Manipur Jomi Council Hill Tribal Council amadi All Tribal Council luching musinga Amit Shah ga unarba matung yumsa kaisa numito Home Minister amadi Intelligence Bureau IB gi official singa unagani hairi. Lamdamasida mamang chahigi May ohumdagi tholak ki beirang asigi warusin ama puraknaba IB gi director Tapandeka amadi center gi interlocutor Misrana luchingba India lenga ki makok thongbu official singna tongan ba stakeholder singa wari sanarakpag manung chana organization singa siga amukta da punna wari sanagadori. Nakala marumda ITLF ki spokesperson Ginga Boljongna Union Home Minister MISA amadi IVG official singa unaraba matung Delhi de Kuki joint body singa sigi press conference ama supang thokani hairi. Panba yabadi Manipur ki Chief Minister Nongthombam Birena tha sigi haukiba thangja numita Home Minister Amit Shah ga unaduna Manipur da tangdu leita ba puraknabagi matangda wari sanaduna kupna khanakhiba laikhrabani.